ꯄꯥꯛꯁꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯃꯣꯔꯦ ꯄꯨꯂꯤꯁꯀꯤ ꯑꯦꯁꯗꯤꯄꯤꯑꯣ ꯑꯅꯟ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯑꯦꯇꯦꯛ ꯇꯧꯕꯗ ꯉꯁꯤ ꯑꯌꯨꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯍꯥꯟ ꯃꯈꯩ ꯃꯣꯔꯦ ꯆꯪꯕ ꯉꯝꯗꯅ ꯂꯩꯔꯝꯕ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯑꯊꯤꯡꯕ ꯅꯝꯈꯥꯏꯗꯨꯅ ꯃꯣꯔꯦꯗ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦꯗ ꯈꯨꯠꯂꯤꯡꯗꯨꯅ ꯂꯩꯔꯛꯈꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯂꯧꯊꯣꯛꯅꯅꯕ ꯑꯈꯟꯅꯕ ꯊꯧꯔꯥꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ngasi ayuk More Ward Number 7 Eastern Science School Ground da nauna semkaliba helipad yengsinba lakiba More Police ki kangbuda nongmai kapsin akan mamongda attack satharakpada More Police ki SDPO haupam marat irom laikai dagi singtham anan sahiyangai apopo kunja bihari nongmai na panbadagi laikanaba ngamdana laikhidre thaudogasi More Ward Number 7 Eastern Science School Ground da manifu lengan anova helipad ama semgalaki loina ngasi More Police ki kangbu yauna helipad asigi akoiba sing social service dauge helipad asigi hausik oriba phiba masi yangsinna bagidaba ngasi ayu pungnipan makharam tabu matamda More Police Station ki team amana yangsin ke hariba matamasda helipad asigi manak nakna More Police Station ki OC ki charge puriba SDPO singtham ananda lusingba police ki team amana social service sathaduna laike talagadura Eastern Science School Ground ki maning thangba nakandagi hana lumduna leiramba kuki militant singna ayuk pung 8 minute taraga mangaram taba matamda sniper nongmai kapsinduna akan bamawngda landarake maduda nongmai maru amana SDPO singtham anangi thabakta panki khudakta mahakpo More hostan da pakhatuna laiganaki aduba laigan abang ngamdana hostan da laikhidabani mahaki asiba haksang More PSC da thamlaba mato ayuk pung taraga mathoi minute tararom taba matamda helicopter da Imphal Airport fawo puraklaba matungda Raj Medicity ki ambulance madamha ki thawai yautraba haksang miyamna oklaba matong Zelemski burial sangta thamki haire thawdoga se thokraba matong da hojik More da lairiba special commando gi SP Krishna Tombi ki lising makha da More da lairiba state security force ki kangbu ga loinana More Ward Number 7 Turer Wangmalaikai Sawangfai amadi kanal vengna singba mafam singda combing operation sadaba hauke maduda kuki militant sing nakal ani magda akan bamongda nongmai kapnagi nongtil pung ani faw leptana nakal ani magta nongmai kapna bagi tabak chathage maduda kuki militant khara misi mina amadi asogapan yarum bayai hana thajanari amaromda ngasi kuki militant sing na More da leiriba state security force da attack chatharuktuna misi mina thon khibagi paw asi hek phangbaga nahan makai More da changba ngamdana kontong lairembi manaki manga suba Assam Rifles ki KLP campus manung da leiramba Commander Police amadi IRB ki kangbu adu ngasi nongthil pung amarom taba matamda More da changsin khre haire State Security ki team asina More sangsin na palakpa matamda kondong lairembi maya da masing jamlaba kuki nupi sing da lambi da thatuna thamke aduba thingba adu namkhaidun haujik More da changsin ba ngamkhre makhatana nongna More da ngasi nongthil thongkhriba State Security Force singa hana lairamliba State Security Force kangbu ka punsinduna More border town dagi kuki militant sing tak thoknana ba makhatana akan ba comic operation chatharaba yai haire masigi matungda Manipur lenga ki maike dagi helicopter sin aduna More da ahenba security force thazin kre loina laikha ki lambi dasu Manipur police ki IG amadi DIG na jingba yawba police ki jeepsi gari kunga mangarum More da changsin kre haire saidagasda haujik More border town gi oriba law and order gi fibam asigi yenglaga makhata ba security force sing More da thamjinna ba Manipur lenga na tabak paikat pahogre ahan boy na More da hana duty tawdun lairamba village defense force BDF percent taraga mangha More da hayangmak helicopter da thajin gadawri masigi damak DIG zone 1 Jogesandra Hafizam na lofom thokpa thawthang adu lawkre masigi matung da makha taba security force sing su More border town da thajin gani haire nagalamorom da chief minister na leigidaba mairoi ani bu isabang ni khallabadi zawjang tekta mairoi ani gi haksang apokpa singa thiminarusi apokpa sing Manipur ki chief minister Nongthomba Biren leikiraba mairoi Fizam Amanjit amadi Hizam Linthoi Nganbi ani bu isani haina khallabadi leikiraba mairoi ani gi apokpa Hizam Kulajit amadi Fizam ipungo ani ga loidana zawjang tek pawwa chatuna mairoi ani gi langla langjin thiminarusi haina mairoi ani gi apokwa ani na phangdokre wafam masi ngasi tera tongbram laikai da leiwa leikiraba Hizam Linthoi Nganbi gi yumda National Student Union of India gi miyoi singa Linthoi Nganbi amadi Hemanjit ki apokpaga loinana pangthokpa pami singgunaba amada phangdokibani Laikidraba mairoi ani ki apokpan hai lakaduriba November 3 phawbagi manungda laikidraba mairoi ani ki asengba sumba langla langjin amadi makhoi ani ki saru machet ama phoba pi bangamdrabadi mairoi ani ki apokpasing mafam atu da changduna isa singi
ꯃꯁꯥꯁꯤꯡꯒꯤ ꯈꯣꯡꯒꯨꯜ ꯂꯤꯒꯅꯤ ꯏꯁꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯏꯔꯝꯗꯝꯗ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕ ꯃꯆꯥꯁꯤꯡ ꯊꯤꯕꯗ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯦ ꯀꯅꯥ ꯑꯃꯠꯇꯅ ꯑꯌꯦꯠꯄ ꯑꯊꯤꯡꯕ ꯄꯤꯕꯁꯨ ꯉꯝꯂꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯃꯔꯛ ꯑꯁꯤꯗ ꯃꯣꯔꯦ ꯆꯪꯁꯤꯟꯈꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯑꯦꯝꯕꯨꯁ ꯇꯧꯔꯛꯈ꯭ꯔꯦ ngasi ayu kuki militant sina attack tawruktuna more police station ki SDBO anan dongmaina kaptuna hatkraba matungda more da henba security force tomjinpa matamda kuki militant ni chingnaba sina ambush tawrakhre haire ngasi nongthil pung ani makharom tabha matamda manipur police ki IGV tempting na lusingba police team ama more da sangsin ki team masina palen police station da ki kilometer taraga mangarom chatlaga leiba sinam village amade saivon khul ani ki marak joksilakpada kuki militant sing aduna nongmai kapsindana ambush tawjilaki bani haire Pawasana hai embosado Thawan District Police ki additional SP Wangkombana lusingba police team ki garida chatharakhi bane embosado da sogapan amadi misi mina yaubagi paw fangri adubo makhatana mafam aduda ahenba police ki force thomjinduna hojik nongmai kapnari haire tongan ba relief camp sing da kambal yauna polam sing mateng pangkhre mapandagi nauna lakpa kuki singna manipur munna baholarakpadagi thokpa lalni naline Sagolban Constituency Progressive Committee SCPC na Peasant Relief Committee Sagolban ga khusam na duna tongan ba relief camp sing da chatuna kambal chahung gi matak da yan thokre Wangu Higher Secondary School Wangu Ahallo Mailaikai Community Hall Wangu Selungkhong Upper Primary School amasung thanga da leiba Laiso relief camp sing da chatuna ningtham thagi sinana ba kambal sing adu inmate sing da yan thoki bane Sagolban ESG MLA RK imogi miyang makada inmate sing kitamak asigumba mating pang bagi thawang chathaba ngambada 1 number 7 gi corporator RK ZDN na MLA gi mafam da tawbimal khangbot ki Manipur Legislative Assembly ki member am oina mahagi thagi fangliba talab ki senpham na kambal sing laituna inmate sing da yanthok pagi thabak makhatana chathagi gane Manipur miyam kitamak MLA asina handada gi mating kyamarom Pibagi tabagasi Sagolban Constituency Progressive Committee ga khusam da chathaduna lakmani State asida mahusagi ing tappa saktam amuk hanjelakna pokhona badasu committee asina RK imog loinana mangchil thana thabok baikat kani haire Mamang dasu MLA asigi biak makada new kaithil man bida leiba Wisdom Palace School amadi Sagol tongpada leiba Raisen Higher Secondary School da angdok liba relief camp sing dasu tha asigi agan basarok da ahan ba tangka ki wena kambal chani henda yan thokrabani Relief camp sing the sangjapam low rivet messing na tham thagi matamda kambal sing asisina tuna awaba kharamakai kokbo erasano loinane state asida athu matamda mahusagi ing tapa saktam hanjilakbo erasano aba wafam MLA RK imogi PRO ohenji Sasikantan cherol amada fongtorakle Amaramda hojik thori bihirang asi namaram oituna oinam kendra gi manung leiwa relief camp ahum oinam government higher secondary school Leimaram government high school amadi Leimaram SC Girls Hostel Sangjapam Lautuna Lairibe Matching da Langana District Administration Bisnopurgi Kuthang da Lakba Blanket Sing Kendra Sigi MLA Iriambam Nalini Amadi SDO Nambol SK Tongbrom Gal Loy Nangasi and Tokre Taramadu da MLA Nalini Nahai Miam Hausik Manipur the Tokri Birang Asi Kukiga Mitaiga Anigi Marakta Tok by Irang Nikalagasu Munatizilubada Atopalebak Sing the Kinong Sanglakpa Kuki Singna Drug carpet of Janana Bayum Kai Sajindun Iram Damasi Munana Honarakpada Tokpa Irang Irang Asina Maram Weduna Lanjanar relief camp the Ladiba Muishna Ningtamta Lapa Matamasida Kasito Herbaso Ayingba Kok Nanapalang a Pirk Liver Blanket Singasi Yentopani Amadi Kendra Sikiman the Ladiba relief camp Singi Inmessing Award Passing Atu Matam the Benson and about Honagani Haki Maragasida Laivaki Irang Asiki Yen Biduna Nigol Chakobi Tauram Lepio Ningol sina khwaidagi khabrang ngai jaba kumayam oiriba ningol chakoba asi sahi asigi onade lebaki oiriba irang asigi yengduna isa isana wakhal tabiduna levi haina model club amadi singa makha apunba nupi lamjing lupna pel tawrakle modern club singa makha amadi singa makha gi mara paibi lup taraga mathoi gi apex body amoriba singa makha apunba nupi lamjing lupna ngasi manipur press club da pangthoki pa pawgi mifam amada lubasigi president Yam Nahai may home the Haurakiva, Irangasi, Tamaka, Leptana Chatarpa, Lamdamasi. Tangdu Laita, Dimaramatuna, Garang Model Club Amadi, Lubasiki Wenamipam Amapamdana, Owarekara Laure. Irangasida Ato Bakia, Tawana Ponta Pigre, Awabata, Duna Lanjana, Duna Relief Game da, Muika Lady Amadi. Mayoyaniki Haksang Pangdana Laibana Aroiba, Matomang Pang Tok than the Ladiba. Saidagasida Sahi is a Ginihol Chakoba, Bambula Taba Amadi, Lagao Kauban Singbasi, Club Amadi, Maira Pipe, Lupasina.
ꯃꯥꯏꯔꯥ ꯂꯨꯞꯄꯁꯤꯅ ꯀꯣꯟꯕ ꯃꯐꯝꯁꯤꯡꯗ ꯇꯧꯕꯤꯗꯅꯕ ꯑꯃꯗꯤ ꯄꯥꯡꯊꯣꯛꯄꯤꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯄꯤꯜ ꯇꯧꯕ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯔꯦ ꯋꯥꯔꯦꯞ ꯑꯁꯤ ꯃꯤꯌꯥꯝꯅ ꯉꯥꯛꯅ ꯆꯟꯃꯤꯟꯅꯁꯤ ꯍꯥꯏꯒꯦ ꯑꯇꯣꯞꯄ ꯏꯗꯤꯇꯣꯔꯤꯌꯦꯜꯒꯤ ꯀꯂꯝ ꯑꯃꯗ ꯏꯟꯗꯤꯌꯥꯒꯤ ꯂꯣ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯣꯔꯦ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯠꯅꯗꯕ꯭ꯔꯥ ꯆꯤꯟꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯅ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯅꯅꯕ ꯆꯠꯊꯔꯛꯂꯤꯕ ꯑꯍꯤꯡꯁꯥ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯈꯪꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯁꯤ ꯃꯅꯨꯡꯗ ꯀꯔꯝꯕ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯂꯩꯕꯒꯦ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯨ ꯀꯣꯀꯤꯖꯣ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯐꯣꯔꯦꯟ ꯇꯦꯔꯔꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯃꯤꯇꯩ ꯐꯨꯔꯨꯞꯇ ꯑꯦꯇꯦꯛ ꯆꯠꯊꯕꯗ ꯁꯤꯟꯅꯔꯤꯕ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯈꯣꯝꯒꯠꯄꯒ ꯂꯣꯏꯅꯅ ꯇꯦꯔꯣꯔꯤꯁꯁꯤꯡ ꯂꯥꯛꯁꯤꯜꯂꯨ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟ ꯋꯤꯗ꯭ꯔꯣ ꯇꯧꯕꯒ ꯂꯣꯏꯅꯅ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯇꯥꯛꯊꯣꯛꯈꯣ ꯐꯣꯔꯦꯅꯔ ꯆꯤꯟꯀꯨꯀꯤ ꯏꯃꯤꯒ꯭ꯔꯦꯟꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯍꯜꯍꯟꯈꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤꯅ ꯇꯥꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯅꯧꯔꯤꯕ ꯃꯍꯩꯔꯣꯏ ꯑꯅꯤꯒꯤ ꯍꯛꯆꯥꯡ ꯄꯨꯊꯣꯛꯎ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯃꯤꯌꯥꯝꯒꯤ ꯑꯆꯨꯝꯕ ꯗꯤꯃꯥꯟ ꯑꯃꯅꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯐꯨꯔꯨꯞ ꯑꯣꯏꯔꯤꯕ ꯃꯤꯇꯩ ꯑꯃꯗꯤ ꯑꯇꯩ ꯌꯦꯜꯍꯧꯃꯤ ꯐꯨꯔꯨꯞꯁꯤꯡꯅ ꯇꯥꯜꯂꯤꯕ ꯑꯆꯨꯝꯕ ꯗꯤꯃꯥꯟ ꯑꯁꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯈꯨꯗꯛꯇ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯗꯨꯅꯤ ꯃꯁꯥꯅ ꯈꯪꯅ ꯊꯕꯛ ꯂꯧꯈꯠꯂꯛꯇꯕꯗꯒꯤ ꯈꯨꯠ ꯊꯤꯟꯗꯨꯅ ꯈꯪꯍꯜꯂꯛꯄꯒꯤ ꯋꯥꯅꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯖꯣ ꯀꯥꯡꯂꯨꯞꯀꯤ ꯁꯨꯗ ꯂꯩꯔꯤꯕ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯁꯧꯒꯠꯄ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯑꯍꯟ ꯀꯥꯏꯅ ꯏꯟꯗꯤꯌꯥꯒꯤ ꯂꯝꯒꯤ ꯁꯔꯨꯛꯇ ꯂꯣꯟꯅ ꯆꯪꯁꯤꯜꯂꯛꯄ ꯕꯣꯔꯗꯔ ꯋꯥꯡꯃꯗꯒꯤ ꯂꯥꯛꯄ ꯆꯤꯟꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯅ ꯃꯅꯤꯄꯨꯔ ꯃꯆꯦꯠꯇꯅ ꯊꯨꯒꯥꯏꯅꯅꯕ ꯂꯥꯟ ꯍꯧꯔꯛꯂꯤꯕꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯄꯅꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯣꯚꯔꯦꯟꯇꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯦꯒ꯭ꯔꯤꯇꯤ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯏꯐꯣꯡ ꯐꯣꯡꯅ ꯁꯤꯡꯅꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯦꯌꯔꯁ ꯃꯤꯅꯤꯁꯇꯔ ꯑꯦꯁ ꯖꯣꯏꯁꯪꯀꯔ ꯑꯃꯁꯨꯡ ꯍꯥꯟꯅꯒꯤ ꯆꯤꯐ ꯑꯣꯐ ꯗꯤꯐꯦꯟꯁ ꯁ꯭ꯇꯥꯐꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ ꯏꯌꯔ ꯐꯣꯔꯁꯀꯤ ꯐꯥꯏꯇꯔ ꯄ꯭ꯂꯦꯟ ꯑꯅꯤꯈꯛ ꯄꯥꯏꯁꯤꯜꯂꯒ ꯑꯀ꯭ꯔꯃꯟ ꯆꯠꯊꯕꯗ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤ ꯄꯨꯡꯈꯥꯏ ꯑꯃ ꯆꯪꯒꯗꯕꯁꯨ ꯅꯠꯇꯦ ꯇꯛꯊꯣꯛꯄꯗ ꯏꯟꯗꯤꯌꯥꯗ ꯀ꯭ꯔꯣꯁ ꯕꯣꯔꯗꯔ ꯇꯦꯔꯣꯔꯤꯖꯝꯒꯤ ꯇꯁꯦꯡꯕ ꯊꯧꯑꯣꯡ ꯆꯠꯊꯔꯛꯇꯨꯅ ꯃꯤꯔꯩꯕꯥꯛꯀꯤ ꯇꯦꯔꯣꯔꯤꯁꯅ ꯂꯥꯟꯗꯥꯔꯛꯂꯦ ꯈꯪꯂꯕ ꯐꯥꯎꯕꯗ ꯁꯦꯟꯇꯔꯅ ꯉꯁꯤ ꯐꯥꯎꯕꯗ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔꯕꯨ ꯂꯧꯁꯤꯟꯈꯤꯕ ꯃꯑꯣꯡꯗꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣꯒꯤ ꯋꯥꯡꯃꯗ ꯆꯠꯊꯈꯤꯕꯅꯤ ꯑꯃꯁꯨꯡ ꯃꯅꯤꯡ ꯃꯈꯥ ꯇꯝꯂꯕ ꯂꯩꯕꯥꯛ ꯑꯃꯅ ꯌꯨꯝꯊꯪꯅꯔꯤꯕ ꯑꯇꯣꯞꯄ ꯃꯅꯤꯡ ꯇꯝꯕ ꯂꯩꯕꯥꯛ ꯑꯃꯗ ꯆꯠꯀꯗꯕ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯁ꯭ꯇꯦꯟꯗꯔꯗ UNOꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜꯁꯤꯡ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯌꯥꯅꯗꯨꯅ ꯂꯩꯔꯤꯕ ꯅꯤꯇꯤ ꯄꯊꯥꯞꯁꯤꯡ ꯑꯗꯨ ꯉꯝꯅꯃꯛ ꯊꯨꯒꯥꯏꯔꯒ ꯅꯝꯐꯨ ꯇꯧꯗꯨꯅ ꯂꯧꯁꯤꯟꯈꯤꯕ ꯃꯔꯝꯅ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯍꯥꯟꯅꯗꯒꯤꯁꯨ ꯄ꯭ꯔꯤ ꯃꯔꯖꯔ ꯁ꯭ꯇꯦꯇꯁ ꯍꯟꯖꯤꯟꯅꯅꯕ ꯑꯀꯟꯕ ꯏꯍꯧ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤꯕ ꯀꯌꯥ ꯑꯁꯤꯒ ꯇꯨꯁꯤꯟꯅꯗꯨꯅ ꯍꯪꯒꯠꯅ ꯌꯦꯡꯂꯛꯄꯗ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯏꯟꯇꯔꯅꯦꯁꯅꯦल ꯀꯣꯔꯠ ꯑꯣꯐ ꯖꯁꯇꯤꯁ ꯑꯃꯗꯤ UNOꯒꯤ ꯐꯣꯔꯝꯁꯤꯡꯗ ꯋꯥꯀꯠ ꯊꯥꯡꯒꯠꯂꯛꯇꯨꯅ ꯏꯟꯗꯤꯌꯥꯗꯒꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯁꯣꯏꯗꯅꯃꯛ ꯇꯣꯉꯥꯟꯕ ꯃꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯈꯤꯒꯅꯤ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯖꯕꯗꯒꯤꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯁꯦꯟꯇꯔꯗ ꯀꯔꯝꯕ ꯊꯥꯖꯕ ꯑꯃꯨꯛ ꯊꯝꯂꯨꯕꯒꯤ ꯃꯊꯧ ꯇꯥꯔꯤꯕ ꯏꯔꯝꯗꯝ ꯑꯁꯤꯗ ꯆꯠꯊꯔꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯀꯔꯝꯕ ꯃꯇꯝꯗ ꯅꯧꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯛꯇꯨꯅ ꯂꯥꯛꯁꯤꯟꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯥꯁꯥ ꯇꯧꯅꯤꯡꯉꯥꯏ ꯂꯩꯔꯤꯕꯒꯦ MLA ꯂꯩꯁꯤꯌꯣ ꯀꯩꯁꯤꯡꯒꯤ ꯃꯊꯛꯇ ꯐꯥꯏꯜ ꯇꯧꯔꯛꯄ ꯏꯂꯦꯛꯁꯟ ꯄꯤꯇꯤꯁꯟ ꯍꯥꯏ ꯀꯣꯔꯠꯅ ꯗꯤꯁꯃꯤꯁ ꯇꯧꯈ꯭ꯔꯦ ꯃꯃꯥꯡ ꯆꯍꯤ 2022ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 29 ꯑꯃꯁꯨꯡ ꯃꯥꯔꯆ 5ꯗ ꯇꯥꯡꯀꯛ ꯑꯅꯤ ꯊꯣꯛꯅ ꯄꯥꯡꯊꯣꯛꯈꯤꯕ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯈꯜꯗ 43 ꯐꯣꯡꯌꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯋꯦꯟꯁꯤꯗꯒꯤ ꯅꯥꯒꯥ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ NPFꯒꯤ ꯇꯤꯀꯦꯠꯇ ꯀꯥꯔꯛꯈꯤꯕ MLA ꯂꯩꯁꯤꯌꯣ ꯀꯩꯁꯤꯡ ꯆꯍꯤ 94 ꯑꯄꯣꯛꯄ ꯁꯥꯝꯐꯥꯡ ꯀꯩꯁꯤꯡ ꯅꯝꯕꯥꯁꯤ ꯈꯨꯂꯦꯟꯗ ꯂꯩꯕꯒꯤ ꯃꯊꯛꯇ ꯑꯍꯨꯡ ꯁꯤꯝꯔꯦ ꯍꯥꯎꯐꯤꯡꯁꯟ ꯆꯍꯤ 34 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯑꯍꯨꯡ ꯁꯤꯝꯔꯦ ꯁꯥꯕꯥꯅꯨ ꯃꯔꯨ ꯚꯤꯂꯦꯖꯗ ꯂꯩꯕꯅ ꯄꯦꯇꯤꯁꯅꯔ ꯑꯣꯏꯗꯨꯅ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ इलेक्शन पिटिशन नंबर 30 ऑफ 2022 हाई कोर्ट ऑफ मणिपुर डिसमिस तौग्रे पेटिशनर एस हॉफिंगसन इलेक्शन पिटिशन असी MLA असिगा अमसों मिखल अदुदा लंबा तौनखिबा बिगडर काइसिंग सहियमफो अपोकप लैखिद्र परिसांग काइसिंग बोंपा खुनौ निंगहोर जाजो सहियमफो गमाथोय अपोकप लैखिद्रबा केलाहोंग लाइरम कोलेन अमसों वोंगनाउ सांग कसार एलियस आसांग कसार सहिनिफुगा तरेट अपोकपा ngasa ting kasar sadung village po correspondent wenduna file tawrakibani petitioner na court wakal livana MLA asna mikhal aduda saruk jana na bagidamak pisin khiba mahaki nomination paper adu mari leinaba returning officer ning thijana yengsindana aba pithoki amasung representation of people's ag section 36 close to gi makhada pangthokpam thokwa scrutiny gi thabak pangthokide Madam Singh asina MLA asibu assembly constituency asigi return candidate ni haina lauthokiba reason adu representation of people's eki mari leinava section singi matungina chanhan biganu haibasini Moreda ahenbu force thazin biu IRB battalion ama athuba matamda thambiu haiduna ngasi wangjing hairok lamkhaida miyamna khongjang changsin gre Kogi militant sing na attack sa dharaktu ngasi Manipur police ki officer ama kaptuna harkhe abagi pau tanarakpadagi Manipur langa ki thawongbo aduki madik penda ba phongtuk turanga se numit jungba
Matung pung taragani thoi rom tarakpa matamdagi ahuna Wangjing Kodompokpi Sports Complex amasung Lamjing Higher Secondary School da hangliba relief camp da leiriba Moredagi lanje narakpa miyamna nasan awe lambi paringgi hairok lamkai mapada leptuna khongjang jangsin kre khongjang jangsili ba miyamna Moreda hainba security force thajin biyo Moreda IRB battalion amata athubada thambiyo state government tumina leiba yaringde Moria si Manipur state natabra aibada singba kholau kayasu miyamna amato ena lauke khongjang adu da saruk yakibi hauze Wangjing Kodompokpi Sports Complex ta hangliba relief camp da leiribi More 1 number 7 dagi Yendembam Ongbi Piano Layman Haikibada ngasi Moreda Kuki militant sing Manipur police ki matakta irai laina attack sa taduna police officer ama hat pangam kibasi Manipur lainga na Moreda ahenba state security force thajin dabadagine ngasi Kuki singki attack ama da Moreda leiriba Santan force sing na tuminna yengtuna laikiba adu karigino Moreda Santan force tambagi mathok tadre Manipur lainga na Moreda ahenba state force sing thajin dana midai singki lanthom ngaksen biu aiba wafam supong doki Amaromda Kuki militant sing na More police station ki SDPO Singtham Ananbo nongmaina kaptuna hatkre aiba pauk tabadagi Imphal East ki akam pata hangliba relief camp da More amadi Sujanpur dagi lanjena raktuna leiriba miyam hauruktuna chief minister N Biren unanaba rally ama Namitsungba matung pung taragani thoi makhai taba matamda lakre rally aduda saruk yariba miyam na Manipur gi unified command sindogo More state security force hena thajin biyo Suda leiba Kuki militant sing Moreda gi lauthogu amadi border cross terrorism lephalu haiba kholau sing lauki kholau sing asi lautuna CM Banglo tamna lakpada singjamai kathel dagi hawna Manipur police ki kangbu ga mukna ba kya thoki adubo santi oiba khongsani aduna police ka mukna na miyam ge rally adu ya school phawba yausilaki mafam adu police na rally adu thatuna thamki loina mafam adu rally da saruk yariba miyam na ngasi Kuki militant sing da kapsilakpa nongmai na panduna laikhitraba More police ki SDPO Singtham Anangi Tawaina Taibong Bapugi Lekolda Ingna Sikna Lairunaba Minute Ani Tumina Laiduna Awaba Fangdoke Masiki Matungda Mafam Aduda Paugi Mifam Ama Pangtuna Rally da Saruk Yariba Masin Zatpa Amana Haikibada Moreda Manipur Lang Angasi Pawa Madiksaba State Security Force Tambiduna Ngaksenana Bagi Tabak Mapung Pana Laukat Pidabadagi Kuki militant singna State Security Force the Jamla Line Attack Tauduna Misimina Thorakpani Maduna Thubo Tamda Madiksaba State Security Force Moreda Tambiduna Mahusagi Pibamda Hanjina da pohona biu maduna trabadi miyam na makata ba akan ba khongjang sangsin gani abana chingba supong doki Maragasida khulngak liba lup singki ming sinaduna asaba nongmai paiduna selmun bagi thabak sa tharamba muslim ama langsai thaunana faraga police ta sinakre langsai thaunana sinduna kaksing lamkhai da kaksing praja senga khusam naduna lisang sit acha tharak liba ngamkhai ngakpa gi thaudang laurokpada kana gumba sakhang da bakharana asaba khulai paiduna mithai gi khulngak liba lup singki Mingsi natuna kaksing lamkhai daki minau amadi langwol tabal lambida achat awok tawriba misam praja singbo ki handuna namfuda paisa man bagi dabak satare ana wagalak padagi langsai thauna na baka tana paikhalakba thabagi manung chana hariba thawngasi chatharamba muslim nuwa ama langsai thauna na faraga police ta sinagre haina langsai thauna gi Rajiv Kedri na press ta thadorakpa serola man haire serola sin hai ngarang nongtil pung ama taba matamda langsai thauna Sadarakpa khongjang gi manung chana faraba miyoi asigi maming makak mayum Asif sahikun ga mari apokpa makak mayum khamba laifam sora sing wang madagine miyoi asana Tengnophon district gi manung chana leiba mino vedes dagi yaima maring ko misak amadagi lambi da thatuna asaba nongmai paidon ki helaba matung da paisa munkhibagi pau langsai thauna gi volunteers sing pirak padagi yamna section thegalaba matung da makak mayum Asif hariba miyoi asi nisa sinaba misak amasu oiram badagi All Sora Club Coordinating Committee ASCCO Sigi member singna khusam naraga fagat pangam kibani haire fagalaba miyoi adu langsai thauna gi volunteers na uhang pahong chathaduna ningthina wakhal tahalaba matungda ASCCO si member sing amadi swara jila parishad ka luinana kaksing police ta khosena khre haire langsai thauna gi zerolas nahai masigumba thokaning da pathodok asi thodok kaya asna kaksing amadi kaksing gi koiba danungsi chanana kunda minariba muslim amadi Naga isil inaw singi marakda yengthina ba thawung kaya thoraktana ba langsai thaunana matam chupada section na thaudang lauduna lakle masada kaksing amadi kaksing gi akoi batha leiriba club sing organization sing amadi CSO sing na langsai thaunana Manipur miyam gi dama paikhalakliba thabak thaurom sing ba saukat piu haina asu appeal tawrakle Serola sinna aroi bada hari badi ngasi aikoi da thengnariba lala si Manipur masit tana thugaina ba tawriba Kuki refugees sing gi mayok tani masida Kuki nataba jati kudimang na matoina lebinaduna Manipur gi sadam ngakminasi anasu langsai thauna gi zerol asina makata na khangalakle
Maragasida Laikhidraba Anangi Mayumda Miam Thomjilakre Laikhidraba SDPO Singtham Aran Kumargi Hawambarak Irom Laika Laiba Mayumda Ngasi Nungtil Maripugi Tongan Ba Mafamdagi Lakpa Mioishina Thomjilakre Loina Dalamda Masigi CSO Singilu Singpa Kaya Amasu Laktuna Laikhidaba Asiki Matang Dawa Kanakre Narul Jaifa Lamjingkul Hawambarak Irom Laikai YDC CML Aninasu Laikai Miam Galoidana Mifam Amapang Tuktuna Laikhidrabagi Misi Asiki Matangda Wakhanana Basem Sakre Loidana Ngasimaki Wenadi Asibhaksang Laukiroi Hairi Amaromdasu Didim Lambida Maidakre Mori Police Station ki SDPO Ananbo Kuki Militant Sinanong Maida Kaptuna Hatkibagi Tawong Aduba Yamna Kanayaning Dava Fongdoktuna Ngasinong Tilpung Ahumrom Taba Matamda Didim Road Paringi Kwakaitel Bazar Makta Lambi Mayada Mioika Horaktuna Maidakre Masigi Madakta Kwakaitel Dagi Kagempali Amadi Laisram Laikai Satkiba Lambi ki Crossing Tasu Maidakre Ado bakudak da Kwakaitel Police Outpost ki Kangbu Laktuna Maisingado Mutat Vagitabak Sathake Anangi Imungda Lagyangkai Ex Gracia Piragani Cabinet na WK ZIC Unlawful Organization ni Lautokre Ngasi Ayuk Mori ki SDPO Singtham Anand Kumar Bo Kuki Militant Sing Ambush Tawduna Arkibagi Tawdokpo Haksin na Lawbog Luinana Government Asigi Emergency Cabinet Meeting Pamduna Law and Order ki Fibam ki Matang da Kumna Kananay Nakre Si Minister N. Biren Siyar Lagduna Ngasi Pung Taraga Matoy Tapa Matamda Magi Cabinet Hold the Pangto Kiba Meeting Aduda Kuki Militant Sing na Masagi duty Tauriba Anand Kumar Bo Nomina Kaptuna Hatkiba Asigi Matangda Border Town the Ladiba Moregi Pipam Santi Karapagi Pipam the Lakona State Cabinet na Border Town Asida Hanba Security Forcing Tazindana Kuki Militant Sing Tagtok Nanabagi Strategy Sing Matangda Kumna Kananay Naki Mefam Madura Laikhidraba SDPO Singtham Anand Kumar gi Naknaba Imung Manung gi Mioisingda State Government Ex Gracia Oina Lupa Lak Jangkai Piba Masung Sunaba Government gi Tabagama Hafahanasu Cabinet na Ayaba Pikre Ngasi ki Cabinet na Auki Batang Sunamita World Cookie Joint Intellectual Council WKZIC na Thadorakpa Circulation Ambagi Matungina Susanpurda Based over Intellectual Travels Leaders from ITLF Social Media Madi Platform da Kuki Jo Community Singna Housing Manipurda Chathariba Lanasi Kuki Jo Community ki Saitagi November Thagi Taraga Mangatagi Hauduna Akanba Lanjang Luinana Makoina Taliba Demand Sing Pangana Bakidamak Sangsin Bahuragani Maramaduna Kuki Jo Volunteers Sing Amadi Civilian Singna Makoigi Chan Takna Polam Sing Paisin Gatabani Aina Trade Taurokibagi Matangda Cabinet Namunda Kanaraba Matungda WKZIC Hariba Association Nadragana Organization Nasi State Government na Unlawful Activities Prevention Act 1967 ki makada Ana Jandaba Organization ni Haina Laukthokre Luina na WKZIC ki Declaration as the base Tauraga Susanpur Police Station da Sumoto case Malokatuna investigation Chataba Hukre Hari Amarum Dangasi ki Cabinet na Central Amasung State Forcing na More Border Town da Akanba Operation Chatharabasu Publishing ki Transportation Singdi Imphal More Lambida Atingba Piroidabane Aduga Security Force na Housing Paikaliba India ki Egis Policy ki Semgot Sagaliba Tabak Tharom Singda Ayerpa Piroidabani Anasu Cabinet na Marilainaba Officer Singda Kanganki Maragasida Morida Sangsan Kiba IG Tempting Escorta Ambush Taurukpada Parson Ahum Sogle Anangi Haksang Laukiroi Ngasi Yuk More Police Station ki SDPO Singtham Anand Kumar Bo Kokila Lobusun Nomai Kaptuna Harkibagi Taudoka Marilainana IG Tempting John Wana Lusingba Yamlaba Security Person Sin Morida Sangsin Bada Sinam Village da Kuki Militant hi Singnabasina Ambush Taurukpada Parson Ahum Sogle Soglaba Parson Singadu Infanta Liba Ras Medicity Hostanda Laikanana Pukhalakre Hari Nakala Maramda Laikhidraba Anangi Asibhaksang Adu Jerims Hostanda Postmortem Tauraba Matungda State ki Thakda Ikai Kumnaba Unnanaba Putorakna Bahonabada Laikai Miamna Tingduna Ikai Kumnaba Utpagi Tauramadu Pangtho Hangidre Misi Asiga Mari Linana JSC Amasemduna Laikhidraba Ananbo Hatpada Senariba Kuki Militant Sing Adu Laikang na Fakatuna Putok Triba Fawa Asibhaksang Lauroi Laikang na Pangtok Pangamloidaba Oirabadi Miamda Sinabiro Maduda Thorakpa Afafata Kudimak Miamna Lokani Hana JSC na Fangdokre Makuk Tongbo Official Sing Saruk Yaramdavada Minister Mai Hauna Saukre State Health Society NISM Manipur Amadi Directorate of Health Services Manipurna Sinduna Global Iodine Deficiency Disorder Prevention Degi Thoram Ngasi DIVR gi Auditorium da Pangthokre State ki Thakta Haksel ge Mari Leina Pangthokpa Thoram da Manipur Lenga ki Haksen gi Mari Leinava Loisang Singi Makuk Tongba Miyosina Mafung Phana Saruk Jadaba Simak Laibak Thibani Hana Health Minister Dr. Sapam Ranjan na Fangdokre
DIVR Auditorium dengan si pangto kiba Global Iodine Deficiency Disorder Prevention Day Tharomda Sarak Jaduna Health Minister na awafamasi pangto kibane. Tharomatu da lainga ki Health and Family Welfare Commissioner Pradeep Kumar Ja Manipur Health Services ki Director Dr. Khoirom Sasi Kumar Mangang amadi NISM Manipur ki State Mission Director Dr. Somorjit Dingombom Chawna tongan ba mioi kaya su saruk yaki tharom kamari lena na Minister Sapam Ranjan hai aksen kamari lena ba thabak tharom singda Department asigi maru oiba mioi sina mafung phana saruk yadaba simak laibak thibani tharom masi laithong na amadi thausadana khalamba jai aduba masi aduki matik maru hoi marmasina maru oiba takai fadaba thabak tharom sing masak khangna saruk yaba mathau dai Iodine watpa na maram oraga tholakwa laina asi permanent equable oi adubo Iodine watpa na maram oraga haksangda oraga daba madi wailakliba phibam asi mangjongna na khangba loinana section tharong sing laurabadi masidagi aikhoi ngak thokpa ngamgani haiki aroibada content sing asigi markuiba pau khara asiba pau damjariba Manipur local news YouTube channel asidagi yangberiba punamak pathaga jari channel asina domda kanarabadi subscribe tobi business subscribe tobi romaloinana like and share to busuka wiganuk namakpo Amagana Tagasari.